Festival to woman tam da koi manipur da lei ba IDP sing je mafam da lanjen na duna lei bisi pora aga sangai festival se yengora haina porok to ribra natraga maming ta yoina taw do ribra ha ba musu masi wangam ju lai aduga wakhan phatha bangam da ba amadi sagi tension heman mana festival na si akoi yaujaroi ha ba gi IDP sing gi ju ngasi je koi pen ba kholau kayam su phongdok na gani haina su koi warep na khare adubu lakchani bidi Mamang Haobijam tha September Augusta koi IDP sing koi wakan phatha bangam da bagi society tawgi sangse dugi madi henkali kumai ama tawraga di phi ahan bam selaga nungai na yeng ma chatning ba habse koi hongna sane do boja masi sangai festival manung da IDP sing wakan phatha bangam da badagi koi macha mathana society tawjuna kari gumba koi mamana society tawgi do koi heng tawna ayam ba oi du khantaki sangai festival manung sida su kari gumba IDP sing wakan phatha bangam da badagi masa pen da ba heman badagi society tawbo yawraga di Sigi responsibility jo sakana logi gan. Ojara ke shori amno aita basi ikoi bambam haibra kai no khoi MM fighter gi nga ma ngarang si ikoi thori ala sige na to bogin tension ma nga thingna jai ko nan ma sum badi khang chum myam hainra ko ni ko police na ma to chana rescue to hore nai yam no aite inau do ko sa yamna physically fitness hoi ba dum sagi sana bagi lamda sagi yamang jin thaba du na ha mani du ikoi na hoi ma gi pen da budi leram ba yai ko pen da budi leram be personal magi ngai ta leram be du mi amagi wakhallon da mi amagi thamoi da sining magi intention la ise si thon mane ba kutna thon shema thon mane ko haidi lairi ba inau bamam du magi awar pa kari lege mana phangjori ba magi medals mayam magi tawjori ba thok mayam ju da government na suma du mayam ngi hoi khona jene tohoning ma yeng ning mayam le bising du any hinama ma da si manipur gi oina india gi oina haibi india gi oina matam da sports ki line da india gi mamai tang khayama hadai ko ye thong pam tang nakam di khoi manipur gi sanori no oir pu satli ko masi haibi da hamnam thoi ko khoi jene gi na maharashtra gumba up gumba bihar gumba ko gi se yamnan assam gumba da haraj pramani ko mioi karor da leiba sing hadai ko yamna chaw state sing lori ba magi state na adi se bihar gumba sorry up gumba de maharashtra gumba mioi Karor sa kaya na laiba adu gumba state to aduna goal manga logbaga manipur gi sanaro emana goal ama lor ko value kana henge wangge ko khana jeba ko manipur gi mioi la kunthra ta something khara lejaba manipur gi mioi la kunthra ta something khara lejaba mioi kharasna koi sanabagi lamda goal ama bronze ama lor ko value ga mioi karor ani hum mari ma matruk lebagi state tumagi lor ko goal ama gi value duga ta khotok na bi go adi pick khaba state sida ai ko gi sanabagi lamda oiro any culture gi lamda oiro any hiram khudi makta manipur se part of India gi manungda India mo ina leiba matamda India gi oina pamum na kana mo ore sak heba India na khangum change ko admana same thing kuna hajani gidna IDP sing chu mangai khoi hajagi du ne ko IDP sing chu mangai ko IDP sing jenga si phau buda thori matomda thori ala si jagi ba society jagi ba ko layeng mangam dana sigi ba ko namsagi laina le ko dagi layeng mangam dana si laikan ko chen chen honna ba still hoji ba buda kare haini BP stroke torok tana ko private hospital sing da government hospital sing da ko thang ga thawai do kaladi khona jama tamda mayum mai gai adale ho mayum chakro mayum do adu pata di bayar pa ko pata du panhan thamna siro matam da masagi agi lam oibani na kana so bi ya da ba ko ana adu mugi mari mata mayam sina ngasi aina thai jagi du ne ba ena kun matarana laira bam sopangam de habagi hanami proman leidana ko manipur da paisa paiba mi yankhai le le lawru yankhai du na haji da awaba se mon ka mon mengam du no ba ogano ozar kishor ko adamaina ko haji ningi ji IDP sing da masa ning ba kai da sigi mayam leyeng mangam da sigi mayam still haji leyeng na khona matam na si thenai ba maji manau mayam chek theng mayam je ko mi tu ur ma ta ne ko asuma mayam jing je problem jing je adung sai haji government ga praja sing le marak se da ngasai gi thol 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 kan kan dai ta pu don ha ko sin je adune haji dai ta pu bi na mi leitre ba khoi je ko masagi mar nai tar tu e then dai ta pu bi na ba tha ki leader sing ju kai da re no hengi pengi da le gre ko mu thang khre khoi praja moina khoi hingma matam da kanagi asa da na tra kanagi okholon dai khoi hingler na question ko yam chawna ji leina re ba ko aduna asi birda mangba lanjen na badana mangba mayum dagi mapi matat amam ngaloina na thawai hingjen na bagi da makta mapi mapa masa masi manau masi machan mayam ko angang lubi mayam ko la porkhiba mayam do aduna ngasi sigi stage da hinga kana hinga phawbuda government na piri ba no magin pa marfu mari ko moi da phangali ba benefit khara duna tana ko khana duna tana sai tangai phadana sai area si da kare hani ekhoi kare hani awaba imungi walakpa pen da ba nuai ta mayam ji awaba theng mayam ji de koi kare hani mama mapa oi bising ji na khanga mukta na sana sinmagi india lakpa ji hono sane bi sidi ko sidi si privacy have le ko family amagi privacy
ꯐꯛꯂꯣꯡꯗꯅ ꯈꯥꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯋꯥꯁꯦꯠꯇꯅ ꯈꯥꯔꯁꯨ ꯃꯥꯒꯤ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐꯀꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯃꯃꯥ ꯃꯆꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯃꯆꯥ ꯃꯁꯨꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯕꯗꯣ ꯑꯝꯇ ꯂꯩꯇ꯭ꯔꯦꯕꯀꯣ ꯀꯥꯈꯨ ꯑꯃꯗ ꯄꯨꯂꯞ ꯍꯣꯏꯖꯤꯜꯂꯒ ꯊꯝꯃꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯒꯣꯔꯃꯦꯟꯅ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨ ꯅꯋꯥ ꯂꯧꯗꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯂꯨꯏ ꯍꯥꯏꯒꯠꯂꯛꯏꯅꯤ ꯄ꯭ꯔꯃꯥꯟ ꯅꯠꯇ꯭ꯔꯥ ꯑꯗꯨꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯒꯗꯧꯕ ꯂꯩꯕ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯗꯣ ꯑꯣꯡꯂꯤ ꯊꯤꯡ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯇꯧꯕꯤꯔꯀꯥꯟꯗ ꯃꯗꯨ ꯀꯥꯏꯊꯒꯗꯧꯕ ꯁꯦꯟꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯗ ꯍꯦꯟꯅ ꯍꯥꯞꯆꯤꯟꯕꯤꯔꯒꯗꯤ ꯀꯣ ꯍꯦꯟꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯏꯁꯣꯔꯅꯁꯨ ꯌꯥꯕ ꯃꯤꯅꯁꯨ ꯌꯥꯕ ꯃꯤꯌꯥꯝꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯅ ꯅꯣꯏꯗ ꯌꯥꯝ ꯐꯔꯦꯅ ꯕꯣꯔ ꯄꯤꯔꯛꯇ꯭ꯔꯒꯁꯨ ꯏꯁꯣꯔꯅꯗꯤ ꯎꯅꯤꯗꯅ ꯀꯩꯅꯣ ꯑꯣꯖꯥꯔꯀꯦꯁꯣꯔ ꯑꯩꯅ ꯇꯧꯖꯕ ꯊꯕꯛ ꯈꯔꯗꯨꯒꯤ ꯑꯐꯕ ꯊꯕꯛ ꯈꯔꯗꯣ ꯅꯨꯡꯁꯤꯗꯕ ꯈꯔ ꯅꯨꯡꯁꯤꯗꯦꯅ ꯍꯥꯏꯔꯒꯁꯨ ꯏꯁꯣꯔꯅꯗꯤ ꯃꯥꯅ ꯇꯧꯖꯕ ꯊꯕꯛ ꯈꯔꯗꯨꯒꯤ ꯑꯁꯦꯡꯕꯗꯣ ꯃꯗꯨꯒꯤ ꯀ꯭ꯔꯦꯗꯤꯠ ꯒꯣꯁꯇꯨ ꯏꯁꯣꯔꯅ ꯄꯤꯕ ꯃꯥꯒꯤ ꯏꯁꯣꯔꯗ ꯃꯥꯅ ꯉꯝꯖꯕ ꯈꯔ ꯇꯧꯖꯕꯗꯣ ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯃꯥ ꯐꯪꯖꯔꯣꯏꯗꯅ ꯑꯣꯖꯥꯔꯀꯦꯁꯣꯔ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯕ ꯕꯦꯅꯤꯐꯤꯠꯁꯤꯡ ꯃꯅꯨꯡꯗ ꯍꯛꯁꯦꯜ ꯀꯥꯔꯗ ꯍꯥꯏꯔꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯩꯈꯣꯏ ꯍꯛꯁꯦꯜ ꯀꯥꯔꯗ ꯍꯥꯏꯔꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯒꯤ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯖꯦꯅꯔꯦꯜꯂꯤ ꯑꯩꯈꯣꯏ ꯂꯥꯟ ꯂꯪꯗꯕꯗ ꯑꯥꯏ ꯗꯤ ꯄꯤ ꯀꯥꯡꯕꯨ ꯅꯠꯇꯕ ꯂꯥꯟ ꯂꯪꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯅꯤꯌꯣꯝ ꯇꯧꯖꯔꯒꯁꯨ ꯀꯣ ꯂꯥꯟ ꯅꯪꯉꯒ ꯆꯦꯜꯂꯕ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯥꯕ ꯌꯥꯎꯔꯛꯄꯗꯨꯗꯤ ꯀꯥꯔꯗ ꯑꯃ ꯄꯥꯏꯔꯤ ꯄꯣꯠꯇꯣ ꯇꯉꯥꯏ ꯐꯗꯅ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯅꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯕꯤ ꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯑꯣꯏꯒꯦꯔꯥ ꯉꯁꯥꯏꯒꯤ ꯐꯦꯚꯔ ꯑꯣꯏꯒꯦꯔꯥ ꯑꯣ ꯐꯥꯏꯕ ꯑꯣꯏꯒꯦꯔꯥ ꯋꯥꯠ ꯑꯦꯚꯔ ꯑꯦꯅꯤ ꯂꯣꯛ ꯊꯨꯡꯕ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯅꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯔꯗꯇꯣ ꯄꯥꯏꯖ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯦꯛꯁꯤꯃꯝ 50% 90% ꯐꯥꯎꯗꯤ ꯀꯥꯔꯗꯇꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯍꯟꯅꯤꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯒꯣꯔꯃꯦꯟꯒꯤ ꯅꯣꯔꯝꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯅꯦꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯅꯣꯡꯃꯒꯤ ꯑꯥꯏ ꯁꯤꯌꯨꯗ ꯂꯩꯔꯒ ꯂꯨꯄꯥ ꯂꯤꯁꯤꯡ 9 ꯇꯧ ꯌꯥꯔꯔꯣꯏ ꯒꯣꯂꯤ ꯂꯩꯕꯒꯤꯅ ꯑꯗꯨ ꯇꯧ ꯆꯠꯅꯕꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯗꯦ ꯑꯗꯨꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯗꯦꯅ ꯀꯥꯔꯗ ꯄꯥꯏꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯀꯦꯇꯦꯒꯣꯔꯤ ꯑꯃ ꯑꯣꯏꯅꯀꯣ ꯇꯧꯍꯟꯅꯤꯡꯕ ꯂꯩꯕꯗꯣ ꯑꯗꯨ ꯐꯪꯗꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯠꯅꯕꯁꯨ ꯌꯥꯎꯔꯤꯕꯀꯣ ꯀꯩꯅꯣ ꯑꯣꯖꯥꯔꯀꯦꯁꯣꯔ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2ꯒ ꯊꯥ 4 5 5 ꯁꯨꯔꯛꯂꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯂꯩꯈꯤꯗꯕ ꯀꯣ ꯃꯁꯥꯅ ꯊꯃꯣꯏ ꯄꯦꯟꯗꯗꯅ ꯂꯩꯈꯤꯗꯕ ꯀꯣ ꯅꯥꯔꯛꯇꯅ ꯂꯩꯈꯤꯗꯕ ꯃꯁꯤꯡ ꯐꯅ ꯌꯥꯝꯃꯅꯤꯀꯣ ꯃꯣꯏꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤ ꯃꯁꯤꯡ ꯀꯌꯥꯅꯣ ꯌꯧꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯥꯎ ꯈꯪꯖꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯃꯔꯅꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯃꯔꯅꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯤꯀꯣ ꯒꯣꯔꯃꯦꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯦꯅꯤ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯣꯏꯔꯣ ꯊꯣꯏꯅ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯁꯣꯏꯕ ꯌꯥꯎꯔꯛꯄꯗꯣ ꯃꯗꯨ ꯒꯣꯔꯃꯦꯟꯅ ꯗꯥꯏꯇ ꯄꯨꯒꯅꯤꯒ ꯍꯥꯏꯕꯁꯨ ꯎꯗꯦ ꯑꯣꯖꯥꯔꯀꯦꯁꯣꯔ ꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯗꯣꯛꯇꯔꯁ ꯃꯌꯥꯝ ꯑꯃ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯁꯤꯒꯁꯨ ꯃꯌꯥꯝ ꯆꯠꯇꯅ ꯑꯗꯒꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯃꯌꯥꯝ ꯆꯠꯇꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯈꯣꯠꯄ ꯑꯗꯒꯤ ꯇꯧꯍꯟꯅꯤꯡꯗꯕ ꯇꯧꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯖꯩꯀꯣ ꯑꯗꯨꯅ ꯄꯥꯔꯠ ꯑꯣꯐ ꯃꯌꯥꯝꯗꯨꯒꯤ ꯉꯥꯛꯇꯪꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯔꯤꯂꯤꯐ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯅꯤ ꯀꯣ ꯇꯧꯕꯇꯕꯨ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯀꯥꯟꯗꯗꯤ ꯃꯗꯨ ꯗꯥꯏꯇ ꯀꯅꯥꯅ ꯄꯨꯗꯣꯏ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯑꯣꯖꯥꯔꯀꯦꯁꯣꯔ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯕ ꯃꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯤꯔꯤꯕ ꯅꯣꯡꯃꯒꯤ ꯂꯨꯄꯥ 34 ꯄꯤꯔꯤꯕ ꯀꯣ ꯑꯗꯨ ꯅꯠꯇꯅ ꯍꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯎꯁꯟꯕ ꯋꯥꯠꯄꯒꯤꯔ ꯑꯗꯨ ꯅꯠꯇꯅ ꯏꯐꯣꯡ ꯐꯣꯡꯅ ꯑꯥꯏ ꯗꯤ ꯄꯤꯁꯤꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯀꯦꯇꯦꯒꯣꯔꯤ ꯑꯣꯏꯅ ꯑꯅꯥ ꯂꯥꯏꯌꯦꯡꯗ ꯑꯣꯏꯔꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯒꯅꯤꯒ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯐꯣꯡ ꯂꯥꯎꯊꯣꯛꯄꯗꯤ ꯎꯗ꯭ꯔꯤꯀꯣ ꯎꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯍꯪꯕꯤꯔꯤꯕ ꯀꯣꯏꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯅꯥ ꯅꯠꯇ꯭ꯔꯒꯅ ꯄꯦꯟꯗꯕꯗꯒꯤ ꯁꯤꯕ ꯆꯪꯕ ꯃꯌꯥꯝ ꯌꯥꯎꯔꯀꯥꯟꯗ ꯃꯗꯨꯒꯤ ꯗꯥꯏꯇꯁꯦ ꯏꯁꯥꯒꯤ ꯏꯔꯅꯥꯏ ꯑꯣꯏꯔ ꯂꯩꯔꯦ ꯀꯣ ꯃꯔꯅꯥꯏ ꯑꯣꯏꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯃꯔꯅꯥꯏ ꯑꯣꯏꯔ ꯂꯩꯔ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯥꯏ ꯍꯝꯕꯜ ꯑꯄꯤꯜꯅꯤ ꯀꯣ ꯇꯧꯕꯤꯔꯛꯈꯤꯅꯤ ꯍꯥꯏꯅ ꯉꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯦꯟꯗꯕꯗꯒꯤ ꯁꯤꯈꯤꯕ ꯑꯅꯥ ꯑꯌꯦꯛꯇꯒꯤ ꯁꯤꯈꯤꯕ ꯂꯥꯏꯌꯦꯡꯕꯗ ꯁꯤꯈꯤꯕ ꯑꯗꯒꯤ ꯋꯥꯠ ꯑꯦꯚꯔ ꯏꯁꯨꯁ ꯈꯨꯗꯤꯡꯃꯛꯇ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔꯗꯒꯤ ꯑꯗꯨꯝ ꯂꯩꯈꯤꯗꯕꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯉꯥꯏꯔ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯀꯣ ꯉꯥꯏꯔ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯄꯧꯔꯧꯗ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯇꯥꯗꯕ ꯃꯤ ꯀꯣ ꯌꯨꯝ ꯃꯩꯀꯩ ꯃꯩ ꯊꯥꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯆꯦ ꯏꯆꯟ ꯒꯦꯡ ꯔꯦꯞ ꯇꯧꯕ ꯑꯗꯒꯤ ꯑꯩꯒꯤ ꯐꯣꯡꯅ ꯃꯤ ꯍꯥꯠꯄ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯒꯗ꯭ꯔꯥ ꯀꯣꯏꯁꯟꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯕ ꯀꯣ ꯃꯅꯤꯡ ꯍꯜꯂꯒ ꯆꯦꯜꯂꯒ ꯁꯤꯕꯁꯨ ꯁꯤꯕ ꯀꯣ ꯑꯣꯟꯁꯤꯟꯅꯔꯀꯥꯟꯗ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯃꯒꯤꯗꯃꯛꯇ ꯁꯤꯕꯁꯨ ꯁꯤꯕ ꯀꯣ ꯑꯗꯨꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯁꯤꯃꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯍꯦꯛꯇ ꯂꯣꯟ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯁꯦ ꯍꯥꯏꯕꯗꯨ ꯅꯠꯆꯗꯦꯀꯣ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅ ꯃꯇꯝꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯈꯟꯖꯔꯦꯕꯀꯣ ꯑꯗꯨꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯧꯃꯤꯟꯅ ꯃꯇꯝ ꯑꯣꯏꯔꯦ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯇꯣ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯐꯝ ꯊꯣꯛꯄ ꯋꯥꯕꯤꯔꯣ ꯑꯗꯨꯒ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯀꯂꯦꯛꯇꯤꯕ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯕ ꯃꯇꯝꯗꯤ ꯑꯣꯏꯔꯦ ꯋꯥꯐꯝꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯒꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯑꯃꯇꯪꯗꯤ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯗꯨꯅ ꯑꯗꯨꯒ ꯑꯣꯖꯥ ꯑꯅꯤꯁꯨꯕꯗ ꯂꯥꯛꯆꯅꯤꯡꯕ ꯄꯣꯏꯟꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤ ꯑꯩꯈꯣꯏ 2026 to 27ꯒꯤ ꯁꯦꯛꯁꯟ ꯑꯁꯤꯗꯒꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯕ ꯄꯣꯠꯊꯣꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯃꯍꯩꯔꯣꯏ ꯂꯨꯞ 3ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯂꯥꯛꯅꯤꯡꯕ ꯄꯣꯏꯟꯠ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ
ꯀꯣꯂꯦꯖ ꯇꯝꯃꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯄ ꯄꯣꯠꯊꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯐꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯑꯣꯏꯅ ꯁꯦꯠꯅ ꯆꯥꯅꯕ ꯑꯣꯏꯅ ꯇꯧꯍꯜꯂꯁꯤ ꯍꯥꯏꯕꯒꯤ ꯑꯅꯧꯕ ꯑꯩꯈꯣꯏ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯦ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯄꯣꯠꯊꯣꯛꯁꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯪ ꯁꯨꯡꯕꯗꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯃꯁꯤ ꯁꯦꯟꯃꯤꯠꯂꯣꯟ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯆꯥꯎꯈꯠꯍꯟꯕꯒꯤ ꯃꯃꯤ ꯑꯣꯏꯅ ꯂꯥꯛꯀꯗ꯭ꯔꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯜꯆꯔꯒꯤ ꯄꯨꯊꯣꯛꯏꯕ ꯄꯣꯠꯊꯣꯛꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯃ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯌꯨꯅꯤꯐꯣꯔꯝꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯛ ꯇꯥꯛꯄ ꯉꯝꯃꯒꯗꯤ ꯃꯁꯤꯗ ꯀꯔꯤ ꯆꯦꯟꯖꯦꯁ ꯑꯑꯣꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤ ꯁꯤꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯣꯖꯥ ꯀꯤꯁꯣꯔ ꯁꯤꯗꯤ ꯌꯥꯝ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯩꯈꯣꯏ ꯂꯧꯖꯒꯦ ꯃꯔꯝꯗꯤ ꯃꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯁꯤꯗꯤꯀꯣ ꯂꯣꯏꯅ ꯑꯦꯕ꯭ꯔꯤꯊꯤꯡ ꯈꯨꯗꯤꯡꯃꯛ ꯏꯁꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯁꯥꯒꯤ ꯀꯜꯆꯔꯗ ꯑꯣꯏꯔꯣ ꯏꯁꯥꯒꯤ ꯐꯤꯂꯣꯁꯣꯐꯤ ꯑꯣꯏꯔꯣ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯌꯥꯝ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯕꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯂꯩꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯁꯤ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯄꯤꯛꯄ ꯆꯥꯎꯕꯅ ꯑꯃꯅꯤ ꯃꯁꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯃꯔꯝꯗ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯤꯡꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯀꯣ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯖꯥꯇꯤ ꯑꯃꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯐꯤꯖꯦꯠ ꯆꯛꯆꯥꯕꯨ ꯑꯣꯏꯔꯣ ꯋꯥꯉꯥꯡ ꯁꯉꯥꯡꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯂꯤꯕꯤꯡ ꯁ꯭ꯇꯥꯏꯜꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯞ ꯇꯣꯞꯄ ꯍꯥꯏꯗꯤ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯁꯛ ꯇꯥꯛꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯒꯤ ꯁ꯭ꯇꯦꯠꯁꯤ ꯊꯣꯛꯏꯕ ꯑꯗꯨꯒꯨꯝꯕ ꯍꯦꯟꯂꯨꯝꯒꯤꯕꯨ ꯍꯥꯏꯔꯣ ꯀꯣ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯃꯦꯇꯔꯤꯌꯦꯜꯁ ꯃꯌꯥꯝꯁꯦ ꯏꯁꯥꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯐꯪꯖꯔꯤꯕ ꯏꯁꯥꯒꯤ ꯂꯩꯕꯥꯛꯁꯤꯗ ꯐꯪꯖꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯅ ꯁꯥꯖꯕ ꯀꯣ ꯊꯨꯝꯃꯨꯛꯄꯨ ꯍꯥꯏꯔꯣ ꯋꯥꯔꯤꯅꯤ ꯍ꯭ꯋꯥꯠ ꯑꯦꯚꯔ ꯀꯣ ꯊꯨꯝꯃꯨꯛ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯖꯔꯤꯗꯅ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯒꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯉꯥꯏꯐꯗꯅ ꯗ꯭ꯔꯦꯁꯀꯤꯗ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯏꯌꯣꯟꯅꯀꯣ ꯏꯌꯣꯡꯒꯤ ꯐꯤꯅ ꯁꯥꯕ ꯁꯥꯇ꯭ꯔꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅꯒꯁꯦ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯇꯨ ꯕꯤ ꯂꯦꯠ ꯌꯥꯝ ꯊꯦꯡꯉꯦ ꯀꯣ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯁꯨꯛ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯣꯏꯅ ꯃꯁꯤ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯣꯏꯅ ꯇꯥꯜꯂꯛꯄ ꯗꯤꯃꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯎꯖꯩꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯣꯏ ꯍꯥꯏꯔꯛꯏꯁꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯃꯁꯤ ꯃꯊꯪꯒꯤ 2026ꯀꯤ 26-27ꯒꯤ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟꯗꯒꯤꯗꯤ ꯃꯁꯤ ꯍꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯦ ꯀꯩꯗꯧꯒꯦꯕꯨ ꯃꯤ ꯊꯪꯅꯕ ꯅꯤꯌꯥꯔꯦꯁ ꯗꯤꯌꯥꯔꯦꯁ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯆꯥꯎꯕ ꯁ꯭ꯇꯦꯠꯁꯤꯡꯅ ꯀꯩꯗꯧꯔꯒꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯂꯣꯏꯅ ꯀꯣꯄꯤꯔꯥꯏꯠ ꯇꯧꯔꯦꯕꯀꯣ ꯐꯤꯔꯣꯟꯗꯕꯨ ꯑꯣꯏꯔꯣ ꯃꯨꯒꯥ ꯐꯤꯒꯥꯏꯅ ꯑꯩꯈꯣꯏ ꯑꯇꯥꯡꯕ ꯃꯨꯒꯥ ꯐꯤꯒꯥꯏꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯁꯥꯔꯛꯄ ꯃꯨꯒꯥ ꯐꯤꯒꯥꯏꯁꯦ ꯑꯍꯜ ꯂꯃꯟꯅ ꯁꯥꯔꯛꯄ ꯃꯨꯒꯥ ꯐꯤꯒꯥꯏꯁꯦ ꯌꯥꯝ ꯂꯥꯏꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯅ ꯀꯩꯗꯧꯔꯦ ꯃꯦꯁꯤꯅꯔꯤꯁ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯀꯣ ꯃꯈꯨꯠ ꯆꯪꯗꯅ ꯀꯣ ꯌꯥꯝ ꯂꯥꯏꯅ ꯀꯣꯄꯤ ꯇꯧꯔ ꯃꯇꯨꯡꯗ ꯃꯨꯒꯥ ꯐꯤꯒꯥꯛꯁꯦ ꯁꯨꯝ ꯅꯥꯀꯟꯗ ꯉꯁꯥꯏ ꯄꯩꯁꯥ ꯆꯪꯅ ꯃꯇꯝ ꯆꯪꯅ ꯁꯥꯔꯛꯄ ꯑꯗꯨꯒꯨꯝꯕ ꯄꯨꯊꯣꯛꯄ ꯄ꯭ꯔꯗꯛꯇꯣ ꯌꯥꯝ ꯂꯥꯏꯅ ꯁꯨꯝ ꯅꯥꯀꯟꯗꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 7-10 ꯄꯤꯕ 10 ꯄꯤꯕ ꯐꯤꯗꯣ ꯑꯁꯨꯝ ꯂꯨꯄꯥ ꯂꯤꯁꯤꯡ 2-3 ꯄꯤꯁꯜꯂꯛꯑꯦ ꯄꯔꯃꯥꯅꯤꯀꯣ ꯑꯗꯣ ꯃꯁꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇ ꯐꯪꯖꯔꯤꯕ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯇꯧꯕ ꯌꯥꯏꯅ ꯀꯩꯅꯣ ꯖꯔꯀꯦꯁꯣꯔ ꯀꯣ ꯃꯁꯤꯅ ꯁꯛ ꯇꯥꯛꯇꯣꯔꯤꯁꯤ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯏꯌꯣꯡꯒꯤ ꯐꯤꯅ ꯁꯥꯕ ꯗ꯭ꯔꯦꯁ ꯌꯨꯅꯤꯐꯣꯔꯝꯁꯤꯡꯗꯣ ꯃꯗꯨ ꯁꯦꯠꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯗꯨ ꯀꯔꯤ ꯐꯤꯅꯣ ꯀꯔꯤ ꯌꯨꯅꯤꯐꯣꯔꯝ ꯃꯣꯏꯅ ꯁꯦꯠꯂꯤ ꯌꯨꯅꯤꯐꯣꯔꯝꯁꯦ ꯀꯔꯤ ꯐꯤꯅ ꯁꯥꯕꯅꯣ ꯀꯔꯤ ꯂꯪꯅ ꯁꯥꯕꯅꯣ ꯃꯁꯤ ꯍꯪꯉꯛꯇꯣꯏꯅꯦꯕ ꯄꯔꯃꯥꯅꯤꯀꯣ ꯑꯗꯨ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯑꯗꯨ ꯁꯤꯅ ꯁꯥꯕꯅꯤ ꯃꯌꯥꯝ ꯍꯥꯏꯔꯛꯇꯣꯏꯅꯦ ꯃꯌꯥꯝ ꯑꯃꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗꯨ ꯀꯟꯕꯁꯨ ꯉꯝꯖꯔꯦ ꯅꯠꯇ꯭ꯔꯥ ꯀꯟꯕꯁꯨ ꯉꯝꯖꯔꯦ ꯑꯗꯨꯗ ꯅꯠꯇꯅ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯁꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯍꯤꯡꯕ ꯉꯝꯖꯔꯦ ꯑꯗꯣ ꯁꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯨꯊꯣꯛꯏꯕ ꯂꯪ ꯁꯨꯡꯒꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯄꯔꯃꯥꯅꯤꯀꯣ ꯑꯗꯣ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯀꯨꯞꯅ ꯌꯦꯡꯉꯀꯥꯟꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯆꯪꯁꯤꯜꯂꯛꯏꯕ ꯐꯤꯕꯝꯁꯦ ꯌꯥꯝ ꯐꯩ ꯀꯣ ꯌꯥꯝ ꯐꯩ ꯑꯗꯨꯅ ꯃꯁꯤ ꯃꯤꯌꯥꯝꯅꯁꯨ ꯃꯁꯤ ꯂꯧꯕ ꯆꯪꯉꯤꯀꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯁꯛ ꯇꯥꯛꯆꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯖꯥꯇꯤꯅꯣ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯁꯛ ꯇꯥꯛꯅꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯇꯨꯡꯗ ꯆꯦꯟꯅꯔꯒ ꯂꯥꯛꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯥꯟꯕ ꯌꯥꯔꯣꯏꯕꯀꯣ ꯗ꯭ꯔꯦꯁꯇ ꯑꯣꯏꯔꯣ ꯀꯜꯆꯔꯗ ꯑꯣꯏꯔో ꯑꯗꯩ ꯐꯤꯖꯦꯠ ꯆꯛꯆꯥꯗ ꯑꯣꯏꯔꯣ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯏꯟꯅꯔꯒ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯁꯤ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯅꯠꯇ꯭ꯔꯒ ꯑꯩ ꯌꯦꯟꯊꯣꯛꯄ ꯅꯠꯇꯕꯀꯣ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯏꯕ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯃꯌꯥꯝꯁꯤ ꯁꯨꯝ ꯏꯟꯅꯔꯒ ꯑꯩꯈꯣꯏ ꯄꯨꯗ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏ ꯁꯥꯕꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯄꯧꯔꯧꯗ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀ꯭ꯋꯥꯛꯇ ꯋꯥꯍꯣꯡꯒꯤ ꯃꯇꯨ ꯊꯦꯛꯆꯜꯂꯒ ꯋꯥꯍꯣꯡ ꯑꯣꯟꯕꯗꯤ ꯌꯥꯔꯣꯏꯗꯅꯀꯣ ꯋꯥꯍꯣꯡꯗ ꯀ꯭ꯋꯥꯛꯀꯤ ꯃꯇꯨ ꯊꯦꯛꯆꯜꯂꯒ ꯀ꯭ꯋꯥꯛ ꯑꯣꯟꯕꯗꯤ ꯌꯥꯔꯣꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ